ngasi numidang wairang phongkiba tongan ba Manipuri se phongsingi amasum thokiba thawdo wathoksingi maruoibe I pauksing khongatcharaga Manipur top channel gi maikaidigi mayamda share tawjigi ahanbada state si goiba COVID-19 update mayamda thamjagi Government of Manipur COVID-19 Kamal Control Room dagi thadorokpa press release number 420 ngasi tang taraga mapan tha manga English nganiga kunga mathoi ngasi numidang wairangi pung manga phogi oiba update mayam haukiba pung kunga marida miyoi sangwa go humdra general population dagi amasum miyoi taraga ni thoi Central Armed Police Force gi COVID-19 positive oirakre apun boina miyoi sangwa ga marfuga ni thoini aduga general population gi sangwa go humdra COVID-19 positive oirakhrab miyoi singsi sanigo humdraga manga amana nupani aduga saniga maudraga manga amana nupini makoi singsi Imphal East dagi samaga kuntraga teret Imphal West dagi saniga humdraga nipan Thawal dagi taraga mapan Bishnupur dagi kunga taruk Kaksing dagi kun Urkhul dagi taramathoi Susampur dagi yangkhai mathoi Sandel dagi taramathoi Senapati dagi taru Tamenglong dagi ani Tengnopal dagi ahum Kangpokpi dagi ani amasum Pherzol dagi amani makoi singi lokhat pamtokwa sising tharang khudimang lokhat le haina su press releases na makhatana phungdorakli amasum haukiba pungkun gi mari esida amukta Manipur u khidriba amasum thokhidriba gi mawongda miyoi kungam humdoi COVID-19 positive oiduna laikhidre COVID-19 positive oiduna laikhidraba miyoi kunga humdoi asi sei yangkhai ga taruk suraba nupa Imphal East dagi sei marphuga manga suraba nupa Imphal West dagi kunthraga nipan suraba nupi Bishnupur dagi marfuga tere suraba nupa Bishnupur dagi humdraga nitu suraba nupa Bishnupur dagi marfuga mata suraba nupa Bishnupur dagi humfuga manga suraba nupa Bishnupur dagi yangkhai ga manga suraba nupi Bishnupur dagi marfuga nitu suraba nupa Kaksing dagi humfu suraba nupi Kaksing dagi humfuga nitu suraba nupa Susampur dagi yangkhai mathoi suraba nupi Imphal West dagi humdraga manga suraba nupa Imphal East dagi marfuga mari suraba nupa Imphal East dagi kunthra manga suraba nupa Thawal dagi marfu suraba nupi Imphal East dagi yangkhai suraba nupa Thawal dagi kunthraga mathoi suraba nupa Imphal West dagi yangkhai humdoi suraba nupa Imphal West dagi humfuga manga suraba nupa Imphal East dagi kunthra suraba nupa Imphal East dagi kunthraga nipan suraba nupa Urkhul dagi amasum kunga nipan suraba nupa Imphal West dagi ni makhoi singsi Siza Hospital mari CCC Bishnupur da mari Jeevan Hospital da ani DI Susampur da ama Babina da ama Jenims da taru amasum Rims da manga matang sina laikhidabani amasum apunba Manipur COVID-19 positive oiduna laikhidraba miyoi masingsi satruka kunthraga manga sure amasum haukiba pung kunga mari esta yamlaba miyoi habini miyoi sahumga nifuga teret COVID-19 gi naba pharaktuna negative oiduna discharge tawkhre makoi singki CPF gi kunga taruk home isolation dagi saniga nifu Rims dagi tara Jenims dagi ama BB dagi tara gani thoi NSU dagi taraga taruk Siri dagi nipan Babina Specialty Hospital dagi ani CCC lamoi khonang khong dagi manga Jeevan Hospital dagi ahum Thawal dagi nipan Bishnupur dagi ani Urkhul dagi taraga ni thoi Kangpokpi dagi ama amasum Senapati dagi amani adu hauji Manipur nahanduna leiriba miyoi masingsi COVID-19 positive oiduna leiriba miyoi masingsi lising tarukka sanipan ga taraga tareni amasum recovery rates na state si goina 81.94 aduki mati hanthare ma'am recovery rate si amasum haukiba pungkun ga mari asida apunba D type oxygen cylinder lising mga sahumga yangkhai ga manga amasum B type oxygen cylinder saunga ga kungo humdai khena health institution amasum health facility Manipur gida lehen kre haina supali aduga latest information amagi matung ina apun boina state the vaccine de takhiba miyoi masingsi la ohumga lising kungo humdaiga sahumga maudraga mathoini haina su Dr. Khoiram Sasikumar manga additional director and spokesperson health department Manipur no khuye pidno thadrokpa press release asina makhatana sphungdorakli mas makhasa thajarak poina to pamaruiba pau khraga ma'am share tawjagi ma'am la fuktaminasi makhasa tharak poina to pamaruiba pau khra namo androgi miyoi khara na sanang senba maring da law uhandre village authority thasigi taraga tereta sanang senba maring na labuk ta law khoiba matam androgi miyoi khara na ikhang khangaudra nomai kaplaga law khoibi yaroi haina koitan tanakhibadu akan mamong na kandem tawi amasum andro khulakpana amuk hana tawhanbi kanu haina sanang senba maring village authority chairman KT Mothilna thadorapa sirol amana phungdorakli sirol asina hai thokiba thawdo odu security gi mawang maktada thokibani mafam adura ngak seliba security force su kari amata tawba ngamdana yengduna lekhi hauji law panba matamni akoibada leiriba singlau pamlau da sahi amagi sanana ba maru marang amata thaba yahandre ayet apan piduna
maring singbu ot nairaga leire asumna ayet papiraga leibasina sahi amagi maru marang thajanabagi matam hendoktuna mathang sahi sanana bapolam amata lokpa phanglaroi matang sida lengan athubuda akan mamiyeng sangbina bahajari hairiba mafam singi androge labuk sing khoibada maring ayet pa amata pide adobo maring na masa masa gi labuk khoiba lakpada androge miyoi khrana numai kaploga maring gi law khoibada athingba pibagi wafam duda ngak siliba security nasu tawhan biganu su hairi mari lenaba singna athubuda akan mamiyeng sanglaga yengsin bidrabadi asobo wathok ama amasung irang ama soidana thokpa yana leiri haina serol asina mari lenaba singi pukning singsilakli loisilakpoina to paten takpa maruiba pau khara namo June 8 fawbada pakhum piraknaba kona khangan khre MGNREGS ki phan thadoraktabaga mari lenana Imphal East Jilla Parishad ki member Seram Nikena thakhiba PIL ga mari lenana kona sanction order gi matungina darkar leiba thabak paikhatlabara haibadu lagliba June 8 fawbagi manungda pakhum piraknaba Advocate General S Rupachandra khangan khre Hiramasiga mari lenana Seram Nekena phongdokhibada Ministry of Rural Development na sayesigi March 19 da MGNREGS ki thabak thoronga mari lenana sejinaba amadi miyamgi khusuman pinabigidam lupa crore samriga marfuga mangaro Manipur Sarkar thadokre amasum sanction order amadi MGNREGA gi niyam gi matungina state Sarkar asina state share ga loinana senpham asin numit humni gi manungda state employment guarantee fund hapsin gadabani fund asi hek phangbaga numit humni gi manungda state fund hapsindrabadi center na makhatana fund thadoklaroi haina supalli amadi kariguma numit humni gi matungda hablabadi thengthaba numit sing adu paraga sada taraga nithogi sangda mathoi haptuna pigadabani haina supalli adu bahaidiba thadaragli senpham asi panchayat raj institute sing amadi MGNREGS ki thabak suriba kungang sing praja sing yaudri haina supau sina palli amazon pausu loisilakpone yamna thajaninga oiba mafam sindagi phangba maruiba paung katang memda hapsaramge Rajasthan government na black fungus epidemic ni haina laukthokre yamna thajaninga oiba mafam nagi phangba pausna makhatari maduri memna su black fungus natragana mucormycosis haina khangnaba asigumlaba laina asimyam maruoina covid-19 na naruraga phagalaglaba miyoide hena nahanba laina makhanamani aduga Rajasthan asigumba laina makhanasi black fungus epidemic ni haina declare tawkhre haina ngasigi yumsugation numita official amana pausna makhatana phongdorakli aduga hauji state asida miyai samagi mayada black fungus na patient laire suhairi amasum Sawai Men Singh SMS Hospital Jaipur gi khenaba ward sing da treatment sa thari haina supausin makhatana pali amasum black fungus natragana mayamna mucormycosis haina khangnari laina asi epidemic ni amasum masi notifiable disease ni haina state asida Rajasthan Epidemic Act 2020 haina state principal health secretary Akhil Arora na issue tawba notification amana makhatana phungdoragli mayam yamnamak siningai oiraba tanphamaibu yausilagle adu hausikuinadi mayam ngasiguinadi matang sa kainarsi maruiba I pauleragdi sunjoidra mayamda update pizara kana Manipur top channel gi mekedi gi thamjari amasu pathok sagibra suikiblan kiba kya yarsi mayam ngakpigani and thank you